Diamond Radio gi Khangjinminasi thorom tabiribasingbo ahanbo oina Pusparani Laishromna taramna uksari loinana khurumjari ngasigi Khangjinminasi thorom sigi manungchana puduna lakchari Kepler Space Telescope na atiyada thokpa numitkumba star manga thengnakhiba amadi Mapalamdagi ukabi masa pusilakpagi mahutta marum ko handuna masa puthokminasi haibasigi matangda mathang oina khangminasi ahanbada lokhasari Kepler Space Telescope na atiyada thokpa numitkumba star manga thengnakhiba National Aeronautics and Space Administration NASA na Science and Technology amadi Space ki lamda miyoibana mangda fawba mangnaramdaba singthaningai oiba tongan ba thabak kaya leptana tawduna miyoiba khunaida asoba kanaba kaya pibata natana miyoibagi tungi punsi atopa planet ta fawba leiruna nabagi tanza ado naksil lahale America Space Agency nasagi Kepler mission gi manungsana space ta leiriba Kepler Space Telescope na atiyada thokliba numit kumba star manga thengnakhre numit ka sab manaraba star manga asigi manakta art kumba planet amamamsu leizai hairiba planet sing asida alien singsu leiramba yai hainasu thajanari Numit ka sab manaba star amadi art kumba planet sing asi malemdagi chaurakna light year 3,800 rom lapi Kepler Space Telescope na thiduna puthorakliba planet sing asida ising leiba yarambagi chauna thajaba khudam kayasu phangli haina phungdokli nasagi Kepler Space Telescope na Thengnakhiba planet manga asigi maming thijin humjinbada nungainanaba haibadi khudong sananabagidamak makhoigi maming Kepler 34 35 38 68 amadi 413 haina mingtholi masigi manungda Kepler 38 asi aikhoi taibang miyoibana hingliba art planet malemga hiram kyada manabagi thawong singsu thengnari Kepler Space Telescope na thengnakhiba planet manga asida miyoibana khunda leitabagi wafam khara thapna leirabasu chahi kharagi manungda Mars planet tadi soidana taibang miyoibana khunda leitabagi manglandi soidana phanglaba yai hainasu space scientist singi asoba thajaba leiri Thauromasigi manungsana ani subada lokhatsari mapalamdagi ukabi masa pusilakpagi mahutta marum ko handuna masa puthokminasi ukabi masa asi mapalamdagi pusilaktuna yoknaba honarakli tawigumsung mapalamdagi pusilakliba ukabi masa asi aikhoigi lamsida phangliba ukabi asiga khara khenai amadi mahausu watli ukabi marum ko hanba amadi masa puthokpana singba Thawong sing asi yamna laina pangthokpa yai tawigumsung matam kharagi mamangdadi ukabi masa leibinanaba amadi yokpinanaba leitaba maramna ukabi masa puthokpa amadi yokpada mai onsinaramdabani haujikti biofloc technology haiba technology asisu mayamna yamna pamnana paikhannarakpa amadi ukabi asi technology asida yamna sanaba maramna ukabi masa puthokpagi tangai fadaba kaya leirakli hauji malemgi oina leiriba COVID-19 gi khudong sadaba asina mapalamdagi ukabi masa pusilakpagi khudong sadaba kaya su mayoknari matang asida ukabi masa puthoklabadi leibaki oina asoba kanaba oigane ukabi hairiba nga makhal asi masa yamna kanba amadi nungsitagisu sor honba ngamba nga makhal amani phagalaba matungdasu matam sangna hingduna leiba amadi yamna hauba maramna miyoi ayambana pamnaba nga makhal amasu oiri mamalsu yamna tangna yonba yai haibadi
ꯃꯌꯥꯝꯅ ꯌꯣꯛꯅꯔꯤꯕ ꯔꯧ, ꯀꯇꯂꯥ ꯑꯃꯗꯤ ꯃꯤꯔꯒꯜꯅꯆꯤꯡꯕ ꯉꯥꯁꯤꯡꯗꯒꯤ ꯃꯃꯜ ꯍꯦꯟꯅ ꯇꯥꯡꯏ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯃꯁꯥ ꯁꯣꯟꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯕꯗ ꯌꯥꯝꯅ ꯐꯕ ꯉꯥ ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯏꯁꯤꯡ ꯃꯈꯜ ꯑꯌꯥꯝꯕꯗ ꯂꯩꯕ ꯍꯩꯅꯩ, ꯍꯥꯏꯕꯗꯤ ꯄꯥꯠ, ꯇꯨꯔꯦꯜ, ꯂꯧꯕꯨꯛ, ꯈꯣꯡꯕꯥꯟꯅꯆꯤꯡꯕꯗ ꯂꯩꯕ ꯍꯩꯅꯩ꯫ ꯎꯀꯥꯕꯤ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯄꯥꯝꯕꯤꯗꯒꯤ ꯑꯆꯧꯕ ꯇꯤꯜ ꯀꯥꯡ ꯐꯥꯎꯕ ꯆꯥꯏ꯫ ꯎꯀꯥꯕꯤ ꯃꯆꯥ ꯑꯣꯜꯂꯛꯄꯗꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯍꯧꯔꯛꯄꯗ ꯌꯥꯝꯅ ꯄꯤꯛꯄ ꯖꯤꯕꯁꯤꯡ ꯆꯥꯏ꯫ ꯅꯨꯃꯤꯠ 15ꯅꯤꯔꯣꯝ ꯁꯨꯔꯛꯄꯗꯒꯤ ꯈꯔ ꯆꯥꯎꯈꯠꯄ ꯇꯤꯡ ꯃꯀꯨꯞ ꯑꯃꯗꯤ ꯑꯄꯤꯛꯄ ꯄꯥꯝꯕꯤ ꯃꯀꯨꯞ ꯆꯥꯏ꯫ ꯈꯔ ꯆꯥꯎꯈꯠꯂꯛꯄꯗꯒꯤꯗꯤ ꯀꯥꯡ ꯃꯆꯥꯒꯨꯝꯕ ꯇꯤꯜ ꯆꯥꯕ ꯍꯧꯔꯛꯏ, ꯑꯗꯨꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯇꯤꯜꯅ ꯃꯔꯨꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯣꯏꯈꯤ꯫ ꯎꯀꯥꯕꯤ ꯑꯁꯤ ꯊꯥ 6 ꯁꯨꯔꯛꯄꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯆꯥꯎꯔꯥꯛꯅ ꯁꯦꯟꯇꯤꯃꯤꯇꯔ 9ꯂꯣꯝ ꯁꯥꯡꯏ ꯑꯃꯗꯤ ꯒ꯭ꯔꯥꯝ 9ꯂꯣꯝ ꯂꯨꯝꯃꯤ ꯑꯃꯗꯤ ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯔꯨꯝ ꯀꯣꯛꯄꯗꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥ ꯐꯥꯎꯕ ꯀꯣꯛꯏ, ꯃꯔꯨꯑꯣꯏꯅ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯀꯣꯛꯏ꯫ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯃꯔꯨꯝ ꯀꯣꯛꯀꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯐꯝ ꯊꯤꯕꯗ ꯃꯐꯝ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯤ, ꯃꯔꯝ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯌꯣꯛꯄꯗ ꯆꯠꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯎꯀꯥꯕꯤ ꯌꯣꯛꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯁꯤꯃꯦꯟꯇꯦꯠ ꯄꯨꯈ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯥꯏ ꯌꯥꯝꯅ ꯉꯝꯅ ꯁꯦꯝꯕꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯅ ꯋꯥꯅ ꯐꯛꯂꯣꯡ ꯁꯦꯝꯕꯤꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯜꯗꯨ ꯈꯥꯕꯤꯒꯗꯕꯅꯤ꯫ ꯐꯛꯂꯣꯡ ꯈꯥꯕ ꯃꯇꯝꯗ ꯐꯛꯂꯣꯡ ꯑꯗꯨ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯂꯣꯝꯗ ꯄꯩꯊꯍꯟꯕꯤꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯎꯀꯥꯕꯤꯅ ꯐꯛꯂꯣꯡ ꯃꯊꯛꯇ ꯀꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯁꯨ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯇꯥꯁꯤꯟꯈꯤꯅꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯎꯀꯥꯕꯤ ꯌꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯁꯤꯡꯗꯒꯤ ꯎꯀꯥꯕꯤ ꯃꯆꯥ ꯐꯥꯗꯨꯅ ꯌꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯍꯧꯖꯤꯛꯇꯤ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯎꯀꯥꯕꯤ ꯃꯔꯨꯝ ꯌꯥꯝꯅ ꯂꯥꯏꯅ ꯀꯣꯛꯍꯟꯕ ꯌꯥꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎꯀꯥꯕꯤ ꯃꯔꯨꯝ ꯀꯣꯛꯍꯟꯕ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯈꯨꯗꯦꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯕꯥꯜꯇꯤꯜꯒꯨꯝꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯦꯛꯇ ꯀꯣꯛꯍꯟꯕ ꯌꯥꯏ꯫ ꯎꯀꯥꯕꯤ ꯃꯔꯨꯝ ꯀꯣꯛꯍꯟꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯍꯥꯟꯕꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯂꯥꯕ ꯑꯃꯗꯤ ꯑꯃꯣꯝ ꯈꯟꯗꯣꯛꯄꯤꯒꯅꯤ꯫ ꯃꯆꯥ ꯂꯧꯕ ꯌꯥꯔꯕ ꯑꯃꯣꯝꯒꯤ ꯃꯕꯨꯛꯇ ꯇꯞꯅ ꯃꯦꯠꯄ ꯃꯇꯝꯗ ꯃꯔꯨꯝ ꯊꯣꯛꯂꯛꯐꯝ ꯃꯈꯨꯟꯗ ꯃꯔꯨꯝ ꯈꯔ ꯊꯣꯛꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯕ ꯑꯣꯏꯔꯕꯗꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯍꯤ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯣꯛꯂꯕ ꯉꯥꯁꯤꯡꯗ ꯍꯤꯗꯥꯛ ꯍꯥꯏꯕꯗꯤ ꯈꯨꯠꯁꯦꯝꯅ ꯁꯦꯝꯕ ꯍꯣꯔꯃꯣꯟ ꯀꯥꯞꯄꯤꯒꯅꯤ꯫ ꯀꯥꯞꯀꯗꯕ ꯍꯤꯗꯥꯛꯀꯤ ꯆꯥꯡꯗꯤ ꯂꯥꯕ ꯑꯃꯣꯝ ꯈꯦꯠꯅꯕ, ꯑꯏꯪ ꯑꯁꯥ ꯈꯦꯠꯅꯕ, ꯉꯥ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯒꯅꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯆꯥꯎꯔꯥꯛꯅ ꯃꯤꯂꯤꯒ꯭ꯔꯥꯝ 2 ꯉꯥ ꯀꯤꯂꯣꯒ꯭ꯔꯥꯝ ꯑꯃꯗ ꯁꯤꯖꯤꯟꯅꯕꯤꯒꯅꯤ꯫ ꯍꯤꯗꯥꯛ ꯀꯥꯞꯄ ꯃꯇꯝꯗ ꯉꯥ ꯑꯃꯣꯝꯗ ꯀꯥꯞꯄ ꯍꯤꯗꯥꯛꯀꯤ ꯆꯥꯡꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯈꯛꯇꯃꯛ ꯉꯥ ꯂꯥꯕꯗ ꯀꯥꯞꯄꯤꯒꯅꯤ꯫ ꯍꯤꯗꯥꯛ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯑꯃꯣꯝ ꯑꯃꯒ ꯂꯥꯕ ꯑꯅꯤꯒ ꯄꯨꯟꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯊꯝꯕꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯇ꯭ꯔ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯂꯤꯕ ꯑꯃꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯃꯇꯝꯗ ꯑꯄꯤꯛꯄ ꯌꯦꯇꯨꯝ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄꯒꯤ ꯌꯦꯇꯨꯝꯅ ꯀꯥꯞꯄꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯃꯑꯣꯡꯗꯤ ꯉꯥꯒꯤ ꯃꯃꯩ ꯊꯪꯕꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯃꯀꯨ ꯑꯃ ꯈꯖꯤꯛꯇꯪ ꯍꯥꯏꯒꯠꯂꯒ ꯌꯦꯇꯨꯝꯅ ꯗꯤꯒ꯭ꯔꯤ 95ꯒꯤ ꯑꯦꯡꯒꯜꯗ ꯉꯥꯒꯤ ꯃꯃꯩ ꯊꯪꯕ ꯁꯔꯨꯛꯀꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯃꯀꯨ ꯑꯃ ꯈꯖꯤꯛꯇꯪ ꯍꯥꯏꯒꯠꯂꯒ ꯌꯦꯇꯨꯝ ꯊꯤꯟꯖꯤꯟꯗꯨꯅ ꯀꯥꯞꯄꯤꯒꯗꯕꯅꯤ꯫ ꯍꯤꯗꯥꯛ ꯀꯥꯞꯂꯕ ꯃꯇꯨꯡ ꯄꯨꯡ 6ꯇꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯨꯝ ꯀꯣꯛꯂꯛꯀꯅꯤ꯫ ꯎꯀꯥꯕꯤꯒꯤ ꯃꯔꯨꯝꯗꯤ ꯏꯁꯤꯡꯗ ꯇꯥꯎꯏ, ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯄ ꯑꯃꯗꯤ ꯃꯅꯨꯡ ꯐꯥꯎꯅ ꯎꯕ ꯉꯝꯕ ꯃꯔꯨꯝꯁꯤꯡ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯊꯦꯡꯅꯒꯅꯤ꯫ ꯃꯔꯨꯝ ꯀꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯉꯥ ꯃꯄꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯨꯝꯁꯤꯡ ꯑꯁꯤ ꯄꯨꯡ 6ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯃꯆꯥ ꯑꯣꯜꯂꯛꯂꯒꯅꯤ꯫ ꯃꯆꯥ ꯑꯣꯜꯂꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯃꯆꯤꯟꯖꯥꯛ ꯆꯥꯈꯤꯔꯣꯏ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯍꯧꯔꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯖꯅ ꯁꯦꯝꯂꯕ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯕꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯆꯤꯟꯖꯥꯛ ꯐꯪꯗꯗꯨꯅ ꯁꯤꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯎꯀꯥꯕꯤ ꯑꯁꯤ ꯄꯨꯈ꯭ꯔꯤꯗ ꯌꯣꯛꯂꯕꯁꯨ ꯂꯩꯄꯟ ꯀꯥꯔꯒ ꯆꯠꯈꯤꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯎꯀꯥꯕꯤ ꯌꯣꯛꯄꯒꯤ ꯋꯥꯈꯜ ꯑꯁꯤ ꯉꯥ ꯌꯣꯛꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯌꯥ ꯈꯟꯅꯗꯦ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯍꯥꯏꯔꯤꯕ ꯉꯥ ꯑꯁꯤ ꯃꯌꯥꯝꯅ ꯌꯣꯛꯅꯔꯤꯕ ꯀꯥꯞꯁꯤꯡ ꯍꯥꯏꯕꯗꯤ ꯔꯧ, ꯀꯇꯂꯥ, ꯃꯤꯔꯒꯜ, ꯁꯤꯜꯚꯔ ꯀꯥꯞ,
napi chabi amadi puklaubinachingba nga singa puna yokminaba yaba nga makhal amani. Ukabi asi matomta yokpada yamna chanaba nga makhal amani aduga natraga atopa nungsittagi sor honba nga makhalsing khudam oina hairabada ngakra amadi ngasikka yokminabasu yai. Haiba nga makhalsing asi yokminaba tarabadi pari ama chawba pukrida nga macha lising humphutara manga thadaba yai. Masidasu natana mathakta pankriba kapsing haibadi rau katala migal na singba nga sing asi yokpa yadaba isingdasu yokpa yai. Nungsitagi sor honba ngamba nga sing asi yokadawriba pukri adu ising khara phattaba oirabasu amadi ising yamdrabasu haibadi pukri adu khara thelabasu thoidongna akaiba leite wa natraga ilna khajinduna semba upuda haptuna pat turel natraga khongbanda thadaduna yokpasu yai. Ukabi asi maru oina tilna khara hena pamna sabanina ukabi yokadaba pukri adugi mathakta mai thanbiduna numidangda maigi akoibada paisilakpa til adu sahalaga yokpibasu yamna kanagani. Asumna miyamnasu yamna pamna sanaba mamal sutangba yokpadasu wadaba masa puthokpasu yamna laiba ngagi ngathok hengatnanaba hotnaminarasi. खंगहनजबा लाकलिबा तांग तरा तरे थांग मंगा इंग्लिशिंग अनि कुनगा माथोय कालेंगे मंगानी पानबा निंगथौकाबा नुमित्ता पांगथोक सगदौरिबा कारेम बिखोक्ता लैबा वांजिंग निंगथौगी चही खुदिंगी पांगथोक सबा कुमोन थौरम असि लैबागी कोविड-19 पेंडेमिक की ओइबा अथिंगबा लैबना ईश्वरगी तंगाई फदबा थौरम तमक पांगथोक सरगनी मरम असिना ईश्वरबु खुरुमजनिंगबा प्रजा खुदिंगमकना सरुक याबा लाकपिदनबा खंगहनजरिबा वांजिंग निंगथौ सेबा कमिटी कारेम बिखोक थौरमगी मखा तारकपदा हौजी इसै मतक लौखतजरी 23rd century फिल्म सिदगी पुष्परानी की खोंजेल द सकलिबे इसैनी दिनेश तोंब्रम की मयेक्ता सगोल सेम तिजेंद्रना सैरांग इसैनी तामिनसी
Pukchil tapi Manipur Minung Shijendi Ima Pukchil tapi Manipur Imagi minung si Pukchila Kung namagjan bihay rubala Imagi minung si Pukchila Kung namagjan bihay rubala Nasidi panglili na jasin Mayri na wari punsisi Mayri na wari punsisi Mayri na wari punsisi Imagi tampagda jawrapani Imanang hainathang batang magpani Imagi tampagda jawrapani Imanang hainathang batang magpani Tunggi poloy khangdana lakhi bani Ngashidi na jashi mikap thorak pada Ngashidi na jashi mikap thorak pada Imagi ngakshanda thujin biramne Minung shiyaudraba thaurina Imagi ngakshanda thujin biramne Minung shiyaudraba thaurina Minung shiyaudraba thaurina Minung shiyaudraba thaurina Minung shijendi ima Pukchil tapi Manipur Kaida mangkhare imagi phajaba laibat nambire ngamba machuna Kaida mangkhare imagi phajaba laibat nambire ngamba machuna unshille phajaba imagi khorsada yo hingi thaurina nungshing haitana thombire imagi maming minungshi chaubi Manipur thombire imagi maming minungshi chaubi Manipur minungshi chaubi Minung shijendi ima Pukchil tapi Manipur Imagi minung si Pukchila Kung namagjan bihay rubala
ꯇꯥꯕꯤꯔꯦ 23rd century ꯐꯤꯂꯝ ꯁꯤꯗꯒꯤ ꯄꯨꯁꯄꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯗꯤꯅꯦꯁ ꯇꯣꯡꯕ꯭ꯔꯝꯅ ꯁꯩꯔꯦꯡꯕ ꯂꯣꯏꯅꯅ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔꯅ ꯁꯩꯔꯥꯡꯕ ꯏꯁꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ India da haukiba pung kunmarigi manungda COVID-19 gi apunba case lakh ahum lising kuntaruka supna marputara nipan thengna positive oiba apunba masing crore ani lakh nifumdoi lising humdrani thoiga samapan supna taret yore pungpham asigi manungda miyoi lising ahumga chanipan marputara su leikhidre masiga loinana sikhiba migi masing lakh ani lising humphutaruka chani supna taret yore hauzik phawada sample crore kuntra mathoi lakh kuntra lising tara taret ka chama marputara humdoi da lyset asigi test tawkhre Laibak asta haukiba pung kunmarigi manungda miyoi lakh tara mathoi lising ahumga satruk kunmanga da COVID-19 lyset ki vaccine kapkhre masiga tharaga hauzik phawada miyoi crore taranipan lakh mari lising yankhai taret ka chamnga humdrama panda COVID ki vaccine kapkhre Manipur da su ngarang phawada miyoi lakh ani lising marputara taruka sanipan marputara marida lyset asigi vaccine kapangamkhre United Liberation Front of Assam Independent ULFA aina nakan namatagi oiba tha ahumgi ceasefire lauthokre ceasefire asi khudaktagi chatnaba haure haina lalhauluk asigi maikaidigi phongdorakle masiga loinana hauzik oiriba COVID-19 lyset ki phibam asigi yenglaga lalhaubalup asigi lange thabak thoram sing tha ahumgi leplagani haina ULFA ai gi Commander in Chief CNC Pares Barwana haikre COVID-19 gi lyset laksinaba Mizoram gi konung aizol da tha sigi taradagi thamlakhiba complete lockdown ado makhatana numit taret ni sangdokre masiga loinana state asigi laingakna serol ama thokre panbayai complete lockdown asi tha asigi tarataretta loigadabani Si Minister Anne Birana mapungoiba thaudang laudona ngasi CM Bangloda BJP gi Manipur State ki President Professor S Tikendra laikhidabagi awaba phongdokpagi thoram ama pangthokre thoram adu da party sigi makok thongbo official yauna BJP ki Minister MLA singna sharuk yakhibaga loinana laikhidrabagi photo da laisu katuna ikai komnaba utkhi ngasi ayu pung 8 tarakpa matamdagi makhan mathel kiyagi thorom singalunana adom gidamak thogal tawjarakliba channel asigi ahanba thorom pareng loisinjanabagi pungcha yausinjarakle aikhoigi ani suba thorom pareng numidang wairam pung 5 taba matamda tongan ba pungpham singda makhan mathel kiyagi thorom singamok puduna laksage Matam adu fawbagi oinadi ahanba thorom pareng loisinjanabagi ayaba mayamdagi laujari pumnamakpu thorom loisilakpada amuka hana pusparani laisomna khurumjari